ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯏꯁꯩ ꯁꯛꯄ ꯍꯧꯗꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯝꯕꯤꯀꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤ ꯂꯇꯥꯅ ꯎ ꯃꯊꯛ ꯑꯃꯗ ꯌꯦꯡꯈꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ "ꯏꯃꯥ ꯀꯩꯗꯧꯔꯕꯒꯦ?" ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯂꯇꯥꯗꯣ ꯑꯝꯕꯤꯀꯥꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ "ꯈꯪꯗꯦꯅꯦꯍꯦ ꯏꯕꯦꯝꯃ, ꯁꯤꯒꯤ ꯎ ꯃꯊꯛꯁꯤꯗ ꯀꯅꯥꯅꯣ ꯑꯃ ꯀꯥꯈꯠꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥꯅ "ꯏꯃꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯇꯥꯁꯨ ꯑꯝꯕꯤꯀꯥꯒ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯂꯇꯥꯗꯤ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯎ ꯑꯗꯨꯗ ꯌꯦꯡꯂꯤ ꯑꯝꯕꯤꯀꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯇꯥꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯝꯕꯤꯀꯥꯒꯤ ꯃꯄꯨꯔꯣꯏꯕ ꯒꯧꯇꯝꯁꯨ ꯑꯣꯐꯤꯁ ꯍꯜꯂꯛꯇꯨꯅ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯒꯣꯔꯦꯛꯁ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯦ ꯑꯝꯕꯤꯀꯥꯅ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯒ ꯉꯁꯥꯏ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ "ꯍꯦꯔꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯅꯈꯣꯏꯅ ꯄꯥꯈꯠꯇ ꯈꯟꯖꯜꯂꯦ. ꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯍꯌꯦꯡꯁꯤ ꯑꯣꯐꯤꯁ ꯁꯨꯇꯤ ꯂꯩ, ꯑꯗꯨꯅ ꯀꯗꯥꯏꯗꯅꯣꯃ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯁꯤ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥꯅ "ꯍꯣꯏꯅꯦ ꯌꯥꯏꯅꯦ, ꯑꯗꯣ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯥꯏꯅ ꯈꯟꯕꯗꯤ ꯌꯥꯔꯣꯏꯀꯣ. ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯏꯃꯥ ꯂꯇꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥꯈꯜ ꯆꯣꯏꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯑꯩ ꯏꯁꯥꯗ ꯇꯧꯔꯛꯂꯤꯕꯅꯤꯅꯦ." "ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯂꯥꯏ ꯇꯤꯟꯗ ꯊꯥꯖꯕꯁꯦ ꯅꯈꯣꯏ ꯅꯨꯄꯤꯗ ꯈꯤꯠ ꯃꯍꯦꯜꯂꯦ. ꯀꯥꯟꯗꯦꯁꯦ, ꯑꯩꯅꯦ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯈꯔꯗ ꯂꯣꯏꯁꯤꯟꯈꯤꯒꯦ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥ ꯃꯥꯒꯤ ꯋꯥ ꯑꯗꯣ ꯑꯔꯦꯝꯕ ꯇꯥꯔꯕꯗꯨꯗꯗꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯤꯕ ꯊꯥꯗꯣꯏ ꯑꯃꯗꯤ ꯒꯣꯔꯦꯛꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯝꯕꯤꯀꯥꯅ ꯂꯥꯛꯄꯗꯨꯗ ꯊꯥꯗꯣꯏꯅ "ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯏꯃꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ." "ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯒꯣꯔꯦꯛꯁꯅ "ꯀꯔꯤꯅꯣ ꯏꯆꯟ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ?" ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ ꯑꯃꯨꯛ "ꯉꯔꯥꯡꯒꯤꯗꯣ ꯏꯃꯥꯗ ꯍꯥꯏꯈꯤꯒꯦ ꯇꯧꯕ." ꯃꯗꯨꯗ ꯑꯝꯕꯤꯀꯥꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ." ꯊꯥꯗꯣꯏꯅ "ꯏꯃꯥ, ꯉꯔꯥꯡꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯑꯃ ꯏꯁꯩ ꯁꯛꯑꯒ ꯆꯠꯂꯤ. ꯑꯗꯨꯗꯅꯦ ꯑꯩꯅ ꯗꯗꯥꯗ ꯍꯧꯗꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯥꯅ ꯍꯥꯏꯕꯗ ꯗꯗꯥꯅ ꯌꯥꯗ꯭ꯔꯤꯕ." "ꯍꯦ, ꯃꯗꯨ ꯌꯥꯗꯦ. ꯍꯧꯖꯤꯛꯅꯦ ꯌꯨꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯤꯕꯅꯤ. ꯉꯁꯥꯏꯁꯨꯅꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ. ꯑꯗꯨꯒ ꯅꯕꯣꯛ ꯂꯇꯥꯅꯁꯨꯅꯦ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤꯕꯅꯤ. ꯑꯗꯨꯅ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨꯀꯣ. ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯀꯤꯕ ꯑꯃ ꯌꯥꯎꯔꯛꯂꯕꯗꯤ ꯃꯃꯥꯕꯨ ꯀꯧꯔꯛꯀꯗꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯝꯕꯤꯀꯥ ꯃꯄꯨꯔꯣꯏꯕ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯒꯣꯔꯦꯛꯁ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯑꯝꯕꯤꯀꯥ ꯄꯔꯞ ꯂꯥꯛꯂꯒ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯗꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯐꯥꯏꯜ ꯑꯃ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯀꯤꯕ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏ. ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯤ ꯑꯃ ꯏꯁꯩ ꯁꯛꯑꯒ ꯆꯠꯂꯤ ꯍꯥꯏ. ꯑꯗꯣ ꯀꯔꯤꯅꯣ ꯑꯝꯇꯪ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯕ." "ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯃꯤꯅ ꯆꯨꯝꯅ ꯁꯨꯝ ꯏꯁꯩ ꯁꯛꯂꯒ ꯆꯠꯆꯕꯗꯨꯕꯨ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ? ꯌꯨꯝꯊꯣꯡꯄꯣꯛ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯃꯤꯅ ꯏꯁꯩ ꯁꯛꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯃꯗꯣ ꯑꯐꯕ ꯈꯨꯗꯝꯗꯤ ꯃꯥꯟꯗꯦꯀꯣ." "ꯍꯣ, ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯨ ꯁꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯣ. ꯁꯛꯂꯛꯑꯒꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ. ꯑꯩ ꯁꯦꯟ ꯊꯥꯔꯨꯒꯦꯀꯣ." "ꯃꯣꯏꯈꯣꯏ ꯕꯕꯥꯒꯤ ꯐꯥꯒꯤ ꯇꯥꯊꯣꯛꯄꯗꯣ ꯇꯧꯕꯤꯒꯅꯣꯕ." "ꯍꯩꯃꯥ, ꯐꯥꯒꯤ ꯇꯥꯕ ꯅꯠꯇꯦꯅꯦ ꯅꯠꯇꯦ, ꯏꯁꯩ ꯁꯛꯑꯒ ꯆꯠꯂꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ? ꯂꯥꯏꯔ ꯃꯤꯔ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕ ꯑꯃꯥꯏꯕꯔ ꯑꯃꯥꯏꯕꯤꯔ ꯑꯃꯇꯪ ꯌꯦꯡꯊꯣꯛꯄꯅ ꯐꯠꯇ꯭ꯔꯣ?" "ꯑꯃꯥꯏꯕꯤꯒ ꯀꯥꯏꯗꯅ. ꯑꯩ ꯍꯥꯏꯒꯦꯁꯦ. ꯂꯥꯏꯅꯤꯡꯊꯧꯗ ꯂꯥꯏ ꯐꯠꯇꯕ ꯌꯦꯠꯂꯦ, ꯄꯣꯠꯁꯦꯝ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯒ ꯌꯥꯎꯅ ꯂꯥꯏꯙꯧ ꯀꯥꯆꯤꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕ. ꯂꯥꯏꯙꯧ ꯀꯥꯆꯤꯟꯒꯤ ꯃꯌꯥꯏ ꯑꯗꯨꯗꯕꯨ ꯄꯣꯠꯁꯦꯝ ꯂꯩꯔꯦ ꯍꯥꯏꯗꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯐꯪꯉꯛꯇ꯭ꯔꯕ ꯀꯥꯟꯗꯨꯗꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯗꯕꯅꯤꯅꯦ, ꯀꯣꯛꯁꯦ ꯃꯊా ꯁꯥꯏꯗ ꯍꯥꯏꯗꯅ ꯃꯀꯣꯛ ꯄꯥꯏꯁꯟꯅꯔꯒ ꯁꯝ ꯑꯃ ꯐꯣꯏꯗꯠꯂꯒ ꯅꯝꯁꯤꯜꯂꯦꯌꯦ. ꯑꯗꯨꯒ ꯇꯨ ꯁꯤꯗ ꯂꯩꯔꯝꯃꯦ ꯇꯨ, ꯃꯁꯤꯒꯤ ꯁꯝꯁꯤꯅꯅꯤꯅꯦ ꯍꯥꯏꯔꯤꯕꯅꯤꯅꯦ. ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯀꯣ." "ꯑꯩꯈꯣꯏ ꯕꯕꯥ, ꯇꯤꯡꯈꯦꯠ ꯂꯥꯏꯈꯠꯄꯗꯣ ꯇꯧꯕꯤꯒꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯀꯣ." "ꯍꯣ, ꯍꯩꯅꯗ꯭ꯔꯒꯅꯅꯦ,
ꯍꯥꯟꯅꯒꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯔꯨꯆꯣ ꯑꯩꯗꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯨꯝꯁꯦ ꯑꯝꯕꯤꯀꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯒꯧꯇꯝꯅ ꯇꯥꯕꯤꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯝꯕꯤꯀꯥꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯜꯄꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯂꯇꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯗꯤ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯏꯃꯥ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯩ ꯍꯥꯏꯕꯅꯣ ꯉꯁꯥꯏꯒꯤꯗꯨꯕꯣ ꯉꯁꯥꯏ ꯃꯈꯩ ꯊꯥꯖꯔꯨꯗꯕ ꯑꯝꯕꯤꯀꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯂꯇꯥꯗꯣ ꯏꯉꯛ ꯉꯛꯅ ꯑꯝꯕꯤꯀꯥꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅꯨꯄꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯪꯂꯤꯕꯗꯨꯕꯣ ꯏꯃꯥ ꯑꯩꯁꯤ ꯉꯁꯤꯗꯤ ꯀꯩꯅꯣꯃꯩ ꯇꯧꯏ ꯀꯤꯊꯦꯠꯀꯤ ꯔꯨꯝ ꯍꯣꯏ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯩꯁꯨꯅꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯌꯨꯝꯒꯤ ꯃꯔꯝꯗꯗꯤ ꯈꯔꯗꯤ ꯈꯪꯕꯅꯤꯀꯣ ꯌꯨꯝꯁꯦ ꯀꯔꯤꯅꯣꯃꯩ ꯇꯧꯏ ꯂꯩꯃꯥꯡ ꯌꯦꯠꯄꯒꯨꯝ ꯀꯔꯤꯒꯨꯝ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕ ꯑꯃꯗ ꯐꯖꯅ ꯑꯃꯨꯛꯇꯪ ꯇꯥꯟꯅꯊꯣꯛꯎꯀꯣ ꯏꯕꯨꯡꯉꯣ ꯒꯧꯇꯝꯗꯁꯨ ꯍꯥꯏꯌꯨ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗꯅꯦ ꯀꯔꯤꯅꯣ ꯖꯥꯠ ꯌꯥꯝ ꯇꯧꯔꯛꯂꯤ ꯄꯣꯠꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯅꯤꯀꯣ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯃꯤ ꯑꯃ ꯆꯠꯈꯤ ꯍꯥꯏꯗꯅ ꯃꯇꯨꯡ ꯏꯟꯅꯔꯨꯔꯒ ꯎ ꯃꯇꯣꯟꯗ ꯀꯥꯈꯠꯈꯤꯕꯗꯒꯤ ꯌꯦꯡꯈꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦꯗꯅ ꯑꯩꯗꯤ ꯅꯪꯅ ꯀꯧꯔꯛꯂꯝꯗ꯭ꯔꯕ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯔꯒ ꯇꯥꯕ꯭ꯔꯥ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤꯅꯗꯤ ꯂꯥꯏꯒꯤ ꯋꯥꯗꯣ ꯊꯥꯖꯗꯦꯅ ꯍꯥꯏꯍꯧꯔꯤ ꯍꯦ ꯊꯥꯖꯗꯕ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠꯄꯁꯦ ꯐꯠꯇꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯇꯥꯗꯤ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕꯗꯣ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯍꯧꯏ ꯑꯝꯕꯤꯀꯥ ꯇꯧꯐꯝ ꯈꯪꯗꯦ ꯃꯁꯥꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯖꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯒꯧꯇꯝꯁꯨ ꯃꯊꯃꯣꯏꯗꯗꯤ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ ꯀꯔꯤꯅꯣꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯏꯁꯥꯗ ꯐꯥꯎꯔꯤ ꯍꯥꯏꯒꯨꯝꯗꯅ ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯝꯇꯪ ꯇꯥꯟꯅꯁꯤꯔꯅꯦ ꯍꯦꯔꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯃꯥꯏꯕꯗꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯒꯧꯇꯝ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯇꯧꯕ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯇꯥ ꯃꯍꯧꯁꯥꯒꯨꯝ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯇꯤꯚꯤ ꯀꯥꯗꯅ ꯑꯝꯕꯤꯀꯥꯗꯣ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯒꯣꯔꯦꯛꯁ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯒꯧꯇꯝ ꯑꯔꯨꯕ ꯍꯤꯡꯁꯥꯞ ꯑꯃ ꯁꯨꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯇꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯆꯥꯛ ꯊꯣꯡꯕꯗꯣ ꯏꯍꯩ ꯍꯩꯅꯖꯔꯝꯗꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯊꯤꯛꯀꯤꯔꯨꯝ ꯇꯧꯏ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯅꯤꯡꯊꯣꯡꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯃꯗꯨ ꯎꯕꯗ ꯂꯇꯥ ꯊꯣꯡꯅꯥꯎꯔꯣꯝꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯂꯇꯥꯗꯣ ꯊꯣꯡꯅꯥꯎꯗ ꯑꯃꯨꯛ ꯌꯦꯡ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗ ꯂꯇꯥꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯅꯒ ꯃꯔꯣꯜ ꯑꯃ ꯃꯤꯠ ꯅꯥꯁꯤ ꯐꯠꯇꯕꯅꯤ ꯑꯩꯕꯨ ꯃꯅꯤꯡ ꯊꯣꯡꯁꯤ ꯍꯥꯡꯂꯒ ꯌꯦꯡꯁꯤꯔꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯇꯥ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯂꯝꯂꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯅꯨꯡꯊꯤꯜ ꯅꯨꯡꯊꯥꯡ ꯋꯥꯏꯔꯝꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯁꯥꯁꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯎꯈ꯭ꯔꯕꯅꯤ ꯎ ꯃꯇꯣꯟꯗ ꯀꯥꯈꯠꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯖꯥꯠꯅꯣ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯎ ꯑꯃꯗ ꯂꯩꯁꯤꯟꯈ꯭ꯔꯦꯅꯤ ꯍꯩꯃꯥ ꯃꯥꯡꯈ꯭ꯔꯦꯅꯤ ꯎꯈꯤꯗ꯭ꯔꯦꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯇꯥꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯂꯇꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯧꯇꯝ ꯑꯝꯕꯤꯀꯥ ꯊꯥꯗꯣꯏ ꯒꯣꯔꯦꯛꯁ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯂꯇꯥ ꯄꯥꯈꯠꯈꯤꯕ ꯊꯛꯀꯠꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯒꯧꯇꯝ ꯑꯃꯗꯤ ꯑꯝꯕꯤꯀꯥꯗ ꯌꯦꯡꯏ
ꯑꯝꯕꯤꯀꯥꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯗꯨꯅ ꯂꯩꯕꯒ ꯀꯩꯗꯧꯔꯕꯒꯦ ꯏꯃꯥ ꯀꯅꯥ ꯎꯔꯤꯕꯅꯣ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯧꯇꯝꯅ ꯑꯝꯕꯤꯀꯥ ꯑꯃꯨꯛꯀ ꯇꯨꯃꯤꯟꯅ ꯂꯩꯔꯨ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ ꯏꯃꯥꯁꯦ ꯋꯥꯈꯜ ꯑꯃꯨꯛꯀ ꯇꯥꯈꯤꯁꯤꯅꯨ ꯀꯩꯗꯧꯔꯒꯦ ꯍꯩ ꯆꯠꯂꯣ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯣꯔꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯝꯕꯤꯀꯥ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈꯤꯗꯨꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯄꯣꯔꯛꯂꯤ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯇꯥꯗ ꯄꯤꯊꯛꯏ ꯂꯇꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯦꯟꯈꯠꯈꯤꯕ ꯃꯤꯍꯨꯜ ꯑꯗꯣ ꯐꯥꯊꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯏꯪꯅ ꯇꯞꯅ ꯏꯃꯥ ꯀꯩꯗꯧꯔꯕꯒꯦ ꯅꯠꯇꯤ ꯀꯩꯗꯧꯔꯛꯂꯤꯕꯅꯣꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯇꯥꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏꯀꯣ ꯄꯤꯛꯂꯤꯕ ꯏꯁꯨ ꯊꯥꯗꯣꯏ ꯑꯃꯗꯤ ꯒꯣꯔꯦꯛꯁ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯊꯥꯖꯗꯕ ꯇꯧꯒꯅꯨꯀꯣ ꯌꯨꯝ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯎꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯣꯡꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯒꯧꯇꯝꯅ ꯐꯔꯦꯁꯤ ꯏꯃꯥ ꯑꯩ ꯑꯃꯥꯏꯕꯔꯥ ꯑꯃꯥꯏꯕꯤꯔ ꯑꯃ ꯍꯌꯦꯡ ꯇꯥꯟꯅꯖꯔꯒꯦ ꯑꯝꯕꯤꯀꯥ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯅꯪꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯜꯂꯨ ꯍꯥꯏ ꯊꯥꯗꯣꯏ ꯀꯣꯔꯦꯛꯁ ꯄꯥꯕꯨꯡ ꯍꯥꯏ ꯅꯈꯣꯏꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯧꯇꯝ ꯊꯥꯗꯣꯏ ꯑꯃꯗꯤ ꯒꯣꯔꯦꯛꯁ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯂꯇꯥ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯍꯧꯏ ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯂꯣꯏꯅꯃꯛ ꯂꯣꯟꯁꯤꯜꯂꯤ ꯄꯔꯗꯥ ꯆꯤꯡꯁꯤꯟꯈ꯭ꯔꯤ ꯇꯁꯦꯡꯅꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯄ ꯐꯥꯎꯕ ꯃꯈꯣꯏ ꯀꯤꯔꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛꯆꯥ ꯇꯣꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯇꯨꯝꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯇꯨꯝꯕ ꯃꯍꯩ ꯆꯪꯅꯈ꯭ꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯤ ꯌꯨꯝꯒꯤ ꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯨꯠꯊꯠꯂꯤ ꯒꯧꯇꯝꯗꯤ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯆꯦ ꯆꯥꯡ ꯈꯔ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦ ꯆꯥꯡ ꯁꯨꯔꯤꯕꯗꯨ ꯆꯦ ꯆꯥꯡ ꯑꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯄꯤꯊꯣꯛꯂꯝꯂꯕꯗꯤ ꯍꯌꯦꯡ ꯑꯁꯤꯃ ꯁꯣꯇꯤ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯐꯥꯏꯜꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯂꯥꯛꯅꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯥꯏꯜ ꯂꯣꯏꯁꯤꯜꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯉꯪꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯧꯇꯝꯅ ꯀꯅꯥꯅꯣꯅꯦ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯏꯁꯩ ꯉꯪꯂꯤꯕꯁꯤꯕꯣ ꯑꯗꯨꯒ ꯑꯝꯕꯤꯀꯥꯅ ꯍꯥꯏꯕꯗꯨꯕꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯅꯕ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯆꯠꯂꯤ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯤ ꯐꯔꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯕꯨ ꯊꯣꯛꯂꯕꯨ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯧꯇꯝꯗꯣ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯒꯧꯇꯝꯗꯣ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ ꯃꯍꯥꯛꯅ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯏꯁꯩ ꯑꯗꯣ ꯁꯛꯇꯨꯅ ꯑꯁꯨꯃꯛ ꯆꯠꯈꯤ ꯒꯧꯇꯝ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯁꯨꯃꯛ ꯂꯥꯛꯂꯤ ꯐꯅ ꯉꯥꯟꯕ ꯐꯅ ꯌꯥꯝꯅ ꯁꯥꯟꯕ ꯇꯣꯔꯆ ꯂꯥꯏꯠꯅꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯉꯥꯟꯈ꯭ꯔꯕ ꯑꯗꯨꯛ ꯁꯥꯟꯈ꯭ꯔꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯟꯅ ꯀꯥꯞꯂꯕꯁꯨ ꯎꯕꯗꯤ ꯃꯔꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯏꯁꯩꯗꯨꯗꯤ ꯌꯥꯝꯅ ꯃꯅꯥꯛ ꯅꯛꯅ ꯇꯥꯔꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯏꯁꯩ ꯁꯛꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯁꯛꯇꯨꯅ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯒꯤ ꯇꯣꯔꯆ ꯂꯥꯏꯠꯅ ꯀꯥꯞꯄꯗꯅ ꯎꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯇꯨꯡꯗꯒ ꯂꯥꯛꯄ ꯆꯠꯂꯅꯤ ꯍꯩ ꯂꯥꯛꯇꯤꯅꯤ ꯀꯔꯥꯏꯗꯅꯣꯅꯦ ꯃꯗꯨꯅ ꯁꯛꯂꯤꯕꯗꯨꯕꯣ ꯁ꯭ꯋꯥꯏꯗ ꯏꯁꯩ ꯁꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯀꯅꯥ ꯂꯩꯒꯦ ꯑꯗꯨꯝꯅ ꯒꯧꯇꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗꯗꯤ ꯏꯁꯩ ꯁꯛꯇꯨꯅ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯏꯁꯩ ꯂꯦꯞꯈꯤꯕ ꯑꯗꯨꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯃꯈꯩ ꯒꯧꯇꯝꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯔꯥ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯣꯏꯔꯤ ꯑꯍꯤꯡꯒꯤ ꯇꯤꯟ ꯀꯥꯡꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯂꯝꯍꯥꯡ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ ꯒꯧꯇꯝꯗꯣ ꯑꯁꯨꯝ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯍꯧꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯒꯝ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯃꯍꯥꯛꯅ ꯐꯪꯈꯤ
ꯆꯥꯎꯝ ꯑꯗꯨ ꯐꯪꯕꯗ ꯒꯧꯇꯝꯅ ꯍꯦ ꯀꯅꯥꯅꯣ ꯍꯦ ꯑꯦ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯁꯤꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯝꯕꯤꯀꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯍꯧꯔꯒꯦ ꯑꯁ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤꯁꯦ ꯇꯧꯔꯤꯕꯁꯤꯅꯗꯤ ꯏꯃꯥ ꯂꯇꯥꯅ ꯍꯥꯏꯕ ꯌꯨꯝ ꯑꯁꯤ ꯊꯋꯥꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯕ ꯇꯥꯔꯦ ꯑꯩ ꯌꯨꯝ ꯌꯧꯅꯗꯕ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦ ꯑꯁ ꯒꯧꯇꯝ ꯈꯣꯡꯂꯩ ꯊꯨꯅ ꯌꯨꯝ ꯑꯗꯨ ꯇꯝꯅꯅꯕ ꯃꯍꯥꯛꯅ ꯆꯦꯟꯁꯜꯂꯛꯏ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯜꯂꯤꯕ ꯃꯈꯩ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯃꯈꯣꯜ ꯍꯧꯕ ꯍꯦꯟꯖꯜꯂꯛꯏ ꯃꯅꯥꯛ ꯅꯛꯄ ꯍꯦꯟꯖꯜꯂꯛꯏ ꯃꯁꯤꯗꯒꯤ ꯒꯧꯇꯝ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯈꯠꯂꯛꯂꯤ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯈꯟꯖꯕ ꯍꯥꯏꯕꯕꯨ ꯌꯨꯝ ꯑꯗꯨꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯀꯔꯤꯅꯣꯗ ꯑꯩꯕꯣ ꯌꯨꯝꯁꯤꯗꯒꯤ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯡꯅ ꯊꯣꯛꯂꯛꯈꯤꯗꯕꯅꯤꯗ ꯀꯔꯤꯅꯣ ꯑꯩꯒꯤ ꯌꯨꯝꯁꯤꯕꯨ ꯄꯥꯛꯅ ꯌꯧꯗ꯭ꯔꯤꯕꯁꯤꯕꯣ ꯃꯤꯠꯇꯗꯤ ꯎꯔꯦ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯒꯧꯇꯝꯗꯣ ꯆꯦꯟꯕꯗꯤ ꯂꯦꯞꯇꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯝꯕꯤꯀꯥꯅ ꯒꯧꯇꯝꯕꯨ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯒꯧꯇꯝꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯍꯩ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯃꯥꯡꯈ꯭ꯔꯦꯅ ꯑꯩꯒꯤ ꯇꯨꯡꯗ ꯑꯣꯏꯅ ꯂꯩꯔꯦꯗꯅ ꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯛꯅ ꯂꯥꯛꯅ ꯀꯧꯔꯤꯕꯁꯤꯅ ꯑꯩ ꯑꯝꯕꯤꯀꯥ ꯑꯩ ꯁꯣꯝꯗ ꯂꯩꯔꯦꯅꯦꯍꯦ ꯒꯧꯇꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯝꯕꯤꯀꯥ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯈꯨꯝꯂꯛꯄꯗꯨꯗ ꯑꯝꯕꯤꯀꯥ ꯄꯥꯈꯠꯅ ꯊꯥꯗꯣꯏ ꯀꯣꯔꯦꯛꯁ ꯑꯃꯗꯤ ꯂꯇꯥꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯁꯨ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯝꯕꯤꯀꯥꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯝꯕꯤꯀꯥꯅ ꯍꯩ ꯊꯥꯗꯣꯏ ꯀꯣꯔꯦꯛꯁ ꯅꯄꯥꯕꯨꯡꯗꯣ ꯑꯥꯗ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯌꯦꯡꯉꯨꯇꯨ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯁꯤ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯒꯣꯔꯦꯛꯁꯅ ꯎꯔꯨ ꯎꯪꯗꯨꯅ ꯆꯦꯜꯂꯤꯕ ꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯃꯈꯣꯏ ꯆꯦꯜꯂꯛꯂꯤ ꯒꯧꯇꯝ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯝꯕꯤꯀꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯥꯇꯦꯕ ꯂꯦꯞꯄꯣ ꯁꯦꯝꯇ ꯍꯥꯏꯗꯤ ꯆꯦꯟꯕꯗ ꯂꯦꯞꯄꯣ ꯍꯥꯏꯕ ꯑꯝꯕꯤꯀꯥ ꯀꯩꯅꯣ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯑꯝꯇ ꯄꯨꯁꯜꯂꯨ ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ ꯏꯁꯥꯁꯦ ꯋꯥꯕꯅ ꯇꯞ ꯇꯥꯔꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯔꯛꯊꯔꯛꯇꯕꯒꯨꯝ ꯏꯁꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦꯅꯦ ꯀꯣꯔꯦꯛꯁ ꯄꯥꯕꯨꯡꯕꯨ ꯁꯧꯔꯨ ꯂꯥꯎꯅꯤ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯣꯔꯦꯛꯁ ꯄꯔꯞ ꯆꯦꯟꯁꯜꯂꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯒꯧꯇꯝꯕꯨ ꯁꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯏ ꯑꯝꯕꯤꯀꯥ ꯊꯥꯗꯣꯏ ꯂꯇꯥ ꯃꯈꯣꯏꯅ ꯇꯨꯡꯗ ꯏꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯏꯕꯦꯝꯃ ꯑꯝꯕꯤꯀꯥ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯒꯅꯨꯀꯣ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯃꯁꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨꯀꯣ ꯆꯠꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯝꯕꯤꯀꯥ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯃꯅꯨꯡ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯆꯦꯠ ꯂꯣꯟꯁꯜꯂꯤ ꯒꯧꯇꯝꯗꯣ ꯁꯣꯐꯥꯗ ꯐꯝꯍꯟꯗꯨꯅ ꯀꯔꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯕꯨ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇꯪꯗꯗꯤ ꯊꯛꯈꯤꯒꯦꯗꯅ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯇꯥꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯩꯔꯝꯃꯨ ꯏꯃꯥ ꯂꯧꯔꯨꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯇꯥ ꯒꯝ ꯆꯠꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯥꯛꯁꯪ ꯇꯝꯅ ꯂꯥꯛꯄꯗꯨꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯂꯦꯞꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯀꯅꯥꯅꯣ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯕꯣ ꯑꯩꯕꯨ ꯁꯪꯁꯤꯔ ꯍꯜꯂꯁꯤꯔꯅꯦ ꯀꯥꯟꯅꯗꯦꯗ ꯑꯩ ꯍꯦꯛꯇ ꯆꯪꯂꯒꯦ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯇꯥꯗꯣ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯃꯨꯕ ꯃꯃꯤ ꯑꯗꯣ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯂꯇꯥ ꯈꯣꯡꯂꯩꯇꯨꯅ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯀꯜꯂꯒ ꯒꯧꯇꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯒꯧꯇꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯄꯒꯤ ꯃꯇꯝ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯏꯟꯅꯔꯛꯏ ꯂꯇꯥ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯊꯣꯛꯇꯅ ꯒꯧꯇꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯇꯥꯗ ꯌꯦꯡꯂꯛꯏ ꯂꯇꯥꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯒꯣꯔꯦꯛꯁꯅ ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡꯅꯅꯦ ꯏꯁꯤꯡ ꯊꯛꯂꯤꯕꯁꯤ ꯂꯣꯏꯔꯒ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯇꯥꯁꯤꯀꯣ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯧꯇꯝ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨꯃ ꯂꯣꯏꯅ ꯊꯛꯆꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯑꯣꯐꯤꯁꯀꯤ ꯐꯥꯏꯜ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏꯅꯦ꯫ ꯑꯗꯨꯝꯅ ꯒꯧꯇꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥ, ꯊꯥꯗꯣꯏ, ꯒꯣꯔꯦꯛꯁ ꯑꯃꯗꯤ ꯂꯇꯥ, ꯒꯧꯇꯝ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯤꯅꯕꯅ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯇꯨ ꯃꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯃꯈꯣꯜꯁꯤꯅꯅꯤ ꯑꯩꯕꯨ ꯁꯨꯝꯍꯠꯈꯤꯗꯨꯅ ꯑꯩꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤꯕ꯫ ꯑꯩꯅ ꯌꯨꯝ ꯌꯧꯅꯕ ꯐꯅ ꯀꯟꯅ ꯆꯦꯟꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯗꯤ ꯁꯨꯡꯌꯧ ꯌꯧꯈꯤꯗꯕꯅꯤ꯫ ꯅꯃꯥꯅ ꯀꯧꯔꯛꯄ ꯃꯈꯣꯜ ꯇꯥꯕꯗꯒꯤꯗꯤ ꯑꯩꯅ ꯌꯨꯝꯅꯤ ꯈꯟꯗꯨꯅ ꯆꯦꯜꯂꯨꯔꯤꯕ ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯎꯪꯗꯨꯅ ꯆꯦꯟꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯍꯩ ꯑꯝꯕꯤꯀꯥ, ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯌꯦꯡꯃꯛ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯀꯔꯝꯅꯣ? ꯑꯩꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯔꯨꯗꯕꯅꯤꯅꯦ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛ ꯌꯧꯔꯛꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯋꯥ ꯂꯥꯛ ꯑꯃꯠꯇ ꯍꯥꯏꯅꯗꯦ, ꯑꯃꯒ ꯑꯃꯒ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯅꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯊꯣꯡꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯍꯥꯡꯇꯣꯔꯛꯄꯒꯨꯝ ꯈꯪꯍꯥꯡ ꯍꯥꯡꯇꯣꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯅꯗ꯭ꯔꯤ꯫ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯃꯈꯣꯏ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡꯗ ꯀꯞ ꯂꯥꯎꯅ ꯑꯁꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯂꯣꯝꯗ ꯀꯅꯥ ꯆꯪꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯆꯪꯂꯛꯂꯤꯕ ꯑꯗꯨꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒꯗꯤ ꯀꯥ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ, ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯍꯧꯗꯣꯡ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯅꯔꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯌꯥꯝꯂꯕ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯇꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯒꯧꯇꯝꯅ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯍꯩ ꯍꯧꯗꯣꯡꯅꯍꯦ! ꯑꯗꯨꯝꯅ ꯆꯩꯔꯨꯕꯗꯨꯗ ꯍꯧꯗꯣꯡꯗꯣ ꯈꯣꯡꯕꯒꯤ ꯃꯍꯨꯠꯇ ꯒꯧꯇꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯁꯛꯂꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯅ ꯑꯣꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯁ, ꯍꯧꯗꯣꯡꯅ ꯏꯁꯩ ꯁꯛꯄ, ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯩꯗꯣ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯃꯨꯠꯈ꯭ꯔꯤ꯫ ꯀꯥ ꯑꯗꯨꯁꯨ ꯄꯨꯝꯃꯝ ꯃꯝꯂꯤ꯫ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯅ ꯄꯨꯝꯃꯝ ꯃꯝꯈꯤꯕ ꯑꯗꯨꯗ ꯒꯧꯇꯝ, ꯑꯝꯕꯤꯀꯥ, ꯊꯥꯗꯣꯏ, ꯒꯣꯔꯦꯛꯁ ꯑꯃꯗꯤ ꯂꯇꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯥ ꯂꯥꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯔꯦꯛꯁꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐ꯭ꯂꯥꯛꯁ ꯀꯥꯞꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯕꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯉꯥꯜꯂꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯩ ꯂꯥꯛꯄꯗꯗꯤ ꯊꯥꯗꯣꯏꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯒꯧꯇꯝ, ꯑꯝꯕꯤꯀꯥ, ꯒꯣꯔꯦꯛꯁ ꯑꯃꯗꯤ ꯂꯇꯥ ꯃꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯗꯣꯏꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯥꯛꯑꯣ ꯏꯇꯥ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯧꯇꯝ ꯑꯃꯗꯤ ꯑꯝꯕꯤꯀꯥꯅ ꯊꯥꯗꯣꯏꯕꯨ ꯀꯟꯅ ꯀꯧꯔꯤ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯝꯕꯤꯀꯥ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯤ꯫ ꯒꯣꯔꯦꯛꯁꯁꯨ ꯃꯆꯟꯅꯨꯄꯤ ꯐꯪꯗꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯂꯦꯞꯄꯝꯗꯦ꯫ ꯂꯇꯥꯅ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯩ ꯑꯩꯈꯣꯏ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯒꯧꯇꯝ, ꯅꯪꯕꯨ ꯀꯤꯒꯗ꯭ꯔꯣ? ꯒꯣꯔꯦꯛꯁꯀ ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯁꯣ꯫ ꯑꯩ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯆꯦꯗ ꯏꯗꯨꯅ ꯄꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯧꯇꯝꯅ ꯍꯣꯏ ꯏꯃꯥ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯇꯥꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯑꯃꯥꯏꯕ ꯑꯃꯒꯤ ꯂꯩꯐꯝ ꯆꯦꯗ ꯏꯗꯨꯅ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯒꯧꯇꯝ ꯑꯃꯗꯤ ꯒꯣꯔꯦꯛꯁꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨ ꯀꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯂꯇꯥ ꯑꯃꯗꯤ ꯑꯝꯕꯤꯀꯥ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯝꯕꯤꯀꯥꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯧꯀ꯭ꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯇꯥꯅ ꯑꯝꯕꯤꯀꯥ, ꯀꯔꯤꯅꯣ ꯑꯁꯤꯗ ꯆꯤꯡꯂꯤꯕꯁꯤꯕꯣ?
Ima aisu khangdi saukri gumba ma chinba mali langa gumsi tumina laisi aikhoi gautam ga gores ka lakpa phawudang di warabas wana ngai siko adumna makhoina waris naduna leiri ngai makhoina leiri ba ka aduki phagrang da theli ba mingsel challaba photo ama laimai da yamna kanna tar'i adumna tarakpa du ta lata amati ambika khangprek he khangli makhoina tarakli ba mingsel adu da yingli matam adu da mingsel mache ching adu da thadoi gi mitam tari madu ubada sayeng mingsel adu da ambika chensin mingsel mache singdu khungatuna machanupi thadoi gi sakta madubu yingana ba honari adumna tauringai mahaki yum adugi akoibada amakasu isai sakpaki makhol tarakli khonjel adu tabada ambikana isai saklibase aigi isanupi sodina yaramgani aduna aiya panthok yadi haiduna mapanda chentukna ba honari adumna torok paduda latana mahaku yum adugi mapanda thokidana ba yamna kana haiji adubu ambikana yadabadagi yum adugi mapanda chenthorai mahana adumna chenthorapodadi awiba maki thadoido isai saktuna satuna leiramli adubu hena ngaklibadi mahaki lengjumda musin muraba mamit kangsangna panglaba haudongaba marengjumda haptuna isai saktuna satlibado ambikana uri madu ubada ambika kibana loirabani adubu masanupi thadoi ujabatuta mabu kandaba yati haiduna thadoi gi manak tamna chensilai mahana uribadudi thadoi gi tungi sarukni magi sarukti ubanati latanadi changkhinadaba yamna kamna khamjai adubu ambikadi masagi maina ngawbanina parap chensinkhri madugi matung thadoi gi lengjumda paiduna imagi thadoi haidura kaururi matamadu thadoi do chatambadagi chaplepi aduga mamaya do ambika da khanglei lesilai aduma lesillakpadadi onthok phibam haibadu weri thadoi gi mamaya do musin muna kathi aduga haudong gi mamitkum irang lang musin muraba mamaya aduna higillakpadudadi ambika yamna kana lauraga wakhal adumak takhidrei mahana wakhal hek takhidabaga mahaki mamangta leplamba thadoi ado mafam khangdana mangkhre lata lauduna chensalli aduga kana leibagi akoiba amukta kanbiyo haiduna su lauri ambika do haujik phawba wakhal laktri lata kari tawdabano khangdana yamna kanna kauduna kapli adumna tawringai matamadutta gautam amati goreksu amaiba ama puduna lakli amaiba aduga loinana mi kharasu yawri masidagi amaiba aduna chensillaktuna kari tawre ha kamai tawkribano adumna hanglakpaduda latana thokraba thodok singado loina tammi wa adu tabada amaiba adura yare hai nakhoi khara amta ibe masai imungda pusansi ibungo gautam haujimak layama khuramdaba yararoi hoi oza tawgutaba thabamak hojik loinamak tawbiro aigidi isado mangbo yadi mangwai ne nangi nasanupido yum masigya koibada khoja chatuna laire nongan khrabadi mahak sidagi sum chatlaga lok ama tabani lok ado yamna lu khraba lokni maduda songtharaga sigedoribani ai yam thuna laida khoyamna tawsini na khoibo hai imunga sango adumna amaiba aduna yamna pakhatna hairakpadagidi gautam gorex lata amadi lakminariba amaiba singi mising aduga loinana makoi imunga changlakli ambika gi wanthaduna leiriba haksang ado gautamna pamduna imungta pusalakli aduga sofa amada ningthina hiphalaga leiwa mantra kaya amaiba aduna sonduna wakhan tananaba honarai adumna phana kuina honarabagi tungta ambika do wakhal lakli mahano wakhal hek lakpaga aigi isa thadoi kai sakhirwagi haiduna law khongduna kablakli maduda gautamna hai amaiba lakle amaiba na haibada yum masi ya koibada satuna leire na hai yani ei khoigi sado tik ta kaidana phangani ko wa adu tabada ambikana hoi chumi aigi sa thadoi do mahak lengjumda haudong ma pamduna khuja chalibani ainu horabani wa adu tabada amaiba duna phare ibungo goktam lai ado khramna na batausi hai nakoi kana lei layak yik pa horo hoi adumna hairakpa aduta amaiba aduga loinarakpa haki macai manai sing aduna karigumpa khara laimai de yekli aduga
ꯀꯦꯟꯗꯜ ꯏꯀꯣꯏ ꯏꯀꯣꯏꯅ ꯊꯥꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯦꯞꯇꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯄꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯑꯌꯦꯛꯄ ꯂꯥꯏ ꯀꯌꯥ ꯖꯦꯔꯦ ꯖꯦꯔꯦ ꯁꯦꯒꯥꯏꯕꯅꯆꯤꯡꯕ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯀꯌꯥꯗ ꯂꯥꯎ ꯈꯣꯡꯕ ꯀꯞꯄ ꯅꯣꯛꯄ ꯑꯃꯗꯤ ꯏꯁꯩ ꯉꯪꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯒꯧꯇꯝ ꯑꯝꯕꯤꯀꯥ ꯒꯣꯔꯦꯛꯁ ꯑꯃꯗꯤ ꯂꯇꯥ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩꯅꯤ ꯂꯥꯎ ꯂꯥꯎ ꯁꯣꯝꯒꯤ ꯅꯥꯀꯟꯁꯤꯗ ꯍꯣ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯅꯈꯣꯏ ꯅꯃꯥꯏ ꯅꯣꯟꯗꯨꯅ ꯂꯩꯒꯗꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡꯈꯠꯂꯛꯄ ꯌꯥꯗꯦ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯃꯥꯏ ꯅꯣꯡꯈꯠꯆꯔꯣꯏ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯣꯡꯈꯠꯂꯣ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯅꯣꯟꯊꯗꯨꯅ ꯂꯩꯖꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯃꯈꯥ ꯆꯠꯊꯔꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯩꯁꯤꯡ ꯑꯗꯣ ꯑꯃꯃꯨꯛ ꯊꯥꯟ ꯑꯃꯃꯨꯛ ꯆꯨꯈꯠ ꯑꯃꯃꯨꯛ ꯃꯨꯊꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯏ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯣꯏꯗꯥꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯉꯧꯕ ꯃꯐꯣꯟꯒꯨꯝꯕ ꯑꯃ ꯍꯩꯗꯣꯛꯂꯒ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯨꯊꯠꯂꯤ ꯑꯃꯨꯛꯁꯨ ꯌꯦꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕ ꯀꯌా ꯑꯃ ꯇꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯏꯁꯇꯤꯌꯥꯔ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯤꯡꯊꯔꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯇꯥ ꯑꯝꯕꯤꯀꯥ ꯒꯧꯇꯝ ꯒꯣꯔꯦꯛꯁ ꯃꯈꯣꯏꯗꯤ ꯀꯤꯈꯤꯕꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯗꯣꯏꯗꯣ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯃꯔꯦꯡꯖꯨꯝꯗ ꯍꯥꯞꯀꯠꯂꯒ ꯏꯁꯩ ꯉꯪꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯏꯁꯩ ꯁꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯒꯧꯇꯝ ꯑꯃꯗꯤ ꯂꯇꯥ ꯒꯣꯔꯦꯛꯁ ꯃꯈꯣꯏ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯅ ꯌꯦꯡꯂꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯒꯧꯇꯝ ꯑꯝꯕꯤꯀꯥ ꯂꯇꯥ ꯑꯃꯗꯤ ꯒꯣꯔꯦꯛꯁ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯟ ꯊꯥꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯤ ꯃꯔꯝꯗꯤ ꯃꯈꯣꯡ ꯐꯥꯎꯕꯗꯤ ꯃꯈꯣꯏꯅ ꯎꯔꯤꯕꯅꯤ ꯃꯈꯣꯡ ꯎꯕꯃꯛꯇꯗ ꯃꯈꯣꯏꯗꯤ ꯆꯪꯂꯛꯂꯤꯕꯁꯦ ꯊꯥꯗꯣꯏꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯐꯝ ꯆꯥꯅ ꯐꯝꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯃꯨꯁꯤꯟ ꯃꯨꯔꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯕ ꯏꯔꯪ ꯂꯪꯕ ꯍꯧꯗꯣꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯔꯦꯡꯖꯨꯝꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯂꯥꯏ ꯃꯈꯜ ꯃꯈꯜ ꯌꯦꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯣꯏꯗꯥ ꯑꯗꯣ ꯈꯨꯕꯥꯝ ꯄꯥꯏꯈꯠꯇꯨꯅ ꯊꯥꯗꯣꯏꯗ ꯆꯥꯏꯁꯤꯜꯂꯤ ꯑꯗꯣꯝꯅ ꯆꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯆꯦꯠ ꯃꯔꯤꯛꯅ ꯆꯣꯡꯕꯒꯨꯝ ꯆꯥꯛꯊꯦꯛꯂꯛꯏ ꯑꯗꯨꯝꯅ ꯃꯆꯦꯠ ꯆꯥꯛꯊꯦꯛꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯕꯁꯨ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯍꯦꯟꯅ ꯆꯥꯏꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯑꯝꯕꯤꯀꯥꯒꯤ ꯁꯌꯦꯡꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯄꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯂꯥꯏ ꯌꯦꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯐꯣꯜ ꯑꯉꯧꯕꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯆꯥꯏꯁꯤꯟꯕꯗꯒꯤ ꯍꯧꯗꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯗꯨꯒ ꯊꯥꯗꯣꯏꯕꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯄꯔꯞ ꯄꯥꯎꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯉꯧꯕ ꯃꯣꯏꯗꯥꯒꯨꯝꯅ ꯃꯐꯣꯟ ꯇꯥꯔꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯆꯤꯟꯗ ꯕꯨꯔꯨꯡ ꯁꯣꯟꯅ ꯊꯥꯗꯣꯏꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕ ꯍꯧꯗꯣꯡ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯨꯠ ꯇꯥꯅ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏꯗꯣ ꯋꯥꯈꯜ ꯇꯞꯅ ꯑꯁꯨꯃꯛ ꯂꯥꯛꯄ ꯍꯧꯔꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯒꯧꯇꯝ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯒꯣꯔꯦꯛꯁꯇ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯃꯗꯤ ꯁꯤꯒꯗ꯭ꯔꯥ ꯆꯪꯒꯗ꯭ꯔꯥ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏ ꯉꯥꯏꯍꯥꯛꯀ ꯇꯨꯃꯤꯟꯅ ꯂꯩꯈꯣ ꯍꯧꯖꯤꯛꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯗ꯭ꯔꯤꯕꯅꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯏ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗ ꯑꯔꯨꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ
ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯇꯨꯅ ꯆꯠꯂꯤꯕ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯁꯤꯡ ꯑꯗꯣ ꯌꯥꯝꯃꯟꯈꯤꯕꯅ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯒꯧꯇꯝꯗ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ ꯑꯗꯨꯕꯨ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯍꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯒꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯅꯦꯀꯣ ꯑꯣꯖꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯀꯔꯤ ꯇꯧꯔꯕ ꯀꯔꯤ ꯋꯥꯠꯂꯕꯅꯣ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯑꯁꯤꯕꯨ ꯀꯝꯗꯧꯅꯅꯣꯅꯦ ꯑꯣꯖꯥ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯅꯈꯣꯏꯗꯤ ꯈꯪꯗ꯭ꯔꯤ ꯋꯥ ꯑꯣꯏꯔꯦ ꯍꯣꯏ ꯑꯣꯖꯥ ꯈꯪꯖꯗ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯀꯨꯏꯖꯗ꯭ꯔꯤ ꯍꯥꯟꯅꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯌꯨꯝꯁꯦ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯃꯤꯉꯣꯟꯗꯅꯦ ꯄꯣꯠ ꯆꯩ ꯑꯁꯤ ꯐꯠꯇ꯭ꯔꯦ ꯈꯪꯅ ꯌꯣꯟꯁꯤꯟꯕꯁꯤꯁꯨ ꯐꯠꯇꯕꯅꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯉꯁꯤ ꯅꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯌꯨꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯑꯩꯅ ꯅꯪꯒꯤ ꯑꯁꯤꯒꯨꯝꯅ ꯂꯩꯇꯥꯏꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯅꯨ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯊꯪ ꯂꯣꯏꯅ ꯆꯠꯅꯈꯤꯕꯅꯤ ꯌꯨꯝꯕꯨ ꯑꯗꯨꯗꯁꯨ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯁꯤꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤ ꯁꯤꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯌꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯦꯟ ꯇꯥꯜꯂꯤꯕꯅꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯌꯨꯝꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯐꯖꯔꯕ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥ ꯑꯃ ꯃꯄꯥ ꯑꯃ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯍꯧꯗꯣꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯧꯗꯣꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯟꯅꯕꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯤꯒꯨꯝ ꯇꯨꯝꯂꯦ ꯇꯨꯝꯃꯤꯟꯅꯩ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯐꯥꯎꯕ ꯕꯦꯒꯇ ꯍꯥꯞꯇꯨꯅ ꯄꯨꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯋꯥꯔꯤꯅꯔꯤꯕꯅꯤꯗꯣ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒ ꯌꯥꯅꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯕꯅꯤ ꯃꯩ ꯊꯥꯗꯣꯛꯄꯗꯨꯗ ꯍꯤꯡꯍꯧꯕ ꯍꯥꯏꯕꯕꯨ ꯍꯧꯗꯣꯡ ꯑꯗꯨ ꯈꯛꯇꯅꯤ ꯌꯨꯝ ꯑꯗꯨꯗ ꯁꯤꯡꯉꯝꯗꯨꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯃ ꯍꯤꯡꯍꯧꯕꯗꯨ ꯑꯗꯨꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯆꯪꯈꯤꯕꯅꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯏꯁꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯍꯥꯛꯁꯦ ꯏꯁꯩ ꯇꯝꯕꯁꯨ ꯆꯠꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯃꯝ ꯃꯊꯦꯡꯗ ꯌꯨꯝ ꯑꯁꯤꯗ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯍꯦꯛ ꯇꯥꯔꯤꯕꯗꯣ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜꯕꯨ ꯍꯦꯛ ꯇꯥꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯗꯨ ꯈꯪꯒꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯨꯔꯅꯨ ꯅꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯌꯨꯝ ꯑꯁꯤ ꯁꯤꯗꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯁꯤꯗꯣꯛꯂꯝꯃꯨ ꯇꯧꯒꯗꯕꯨ ꯌꯨꯝ ꯑꯁꯤ ꯅꯈꯣꯏꯅ ꯁꯤꯗꯣꯛꯄ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯁꯤꯗꯣꯛꯀꯗꯕꯅꯤꯀꯣ ꯁꯣꯏ ꯉꯥꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯣꯛꯈ꯭ꯔꯕꯗꯤ ꯃꯤ ꯑꯗꯨ ꯂꯥꯏꯖꯧꯗꯨꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯗꯗꯨꯅ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯁꯨ ꯌꯥꯎꯅ ꯂꯩꯁꯤꯜꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯤ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯀꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯒꯧꯇꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯌꯣꯜꯂꯛꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯍꯟꯒꯅꯤ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯃꯤꯅ ꯋꯥꯔꯒ ꯁꯦꯟ ꯇꯥꯟꯕ ꯃꯈꯣꯏꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯄꯤꯕ ꯐꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯂꯤ ꯒꯧꯇꯝ ꯑꯝꯕꯤꯀꯥ ꯊꯥꯗꯣꯏ ꯒꯣꯔꯦꯛꯁ ꯂꯇꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯔꯣꯏꯗꯕꯅꯤꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯣꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯒꯥꯔꯤꯗ ꯍꯥꯞꯄꯁꯨ ꯂꯣꯏꯔꯤ ꯄꯨꯟꯅ ꯒꯥꯔꯤ ꯃꯄꯣꯠ ꯑꯆꯧꯕ 2 ꯑꯣꯏꯔꯤ ꯃꯁꯤꯗꯒꯤ ꯒꯧꯇꯝꯗꯣ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯔꯛꯈꯤ ꯌꯨꯝ ꯑꯗꯣ ꯇꯥꯝꯅ ꯂꯩꯍꯧꯈꯤ ꯑꯝꯕꯤꯀꯥꯅ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯦꯡꯂꯛꯏ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯅꯤ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯈꯤ ꯂꯇꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯗꯣ ꯀꯌꯥ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯀꯨꯔꯦꯛꯁꯅꯁꯨ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯛ ꯌꯦꯡꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯀꯌꯥ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯈꯤꯗꯦ ꯃꯗꯨꯗꯒꯤ ꯊꯥꯗꯣꯏꯅꯁꯨ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯛꯏ
ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕꯒ ꯈꯔ ꯈꯦꯠꯅꯔꯨꯔ ꯃꯥꯜꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗꯤ ꯃꯊꯛꯀꯤ ꯗꯂꯥꯟ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯁꯤꯡꯗ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯧꯗꯣꯡ ꯑꯃꯕꯨ ꯅꯥꯟꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯁꯜꯂꯛꯏ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯈꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯝꯕꯤꯀꯥꯅ "ꯊꯥꯗꯣꯏ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ?" ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯊꯥꯗꯣꯏꯅ "ꯏꯃꯥ, ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯧꯗꯣꯡ ꯑꯃ ꯄꯝꯂꯒ ꯑꯩꯕꯨ ꯌꯦꯡꯉꯛꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯝꯕꯤꯀꯥꯅ "ꯍꯩ ꯌꯦꯡꯉꯨꯔꯅꯨ. ꯏꯕꯨꯡꯉꯣ, ꯒꯥꯔꯤꯗꯨ ꯈꯔ ꯀꯟꯅ ꯊꯧ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯁꯨꯃꯛ ꯊꯧꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯣ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯧꯇꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯊꯥꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯕ ꯄꯨꯗꯖꯤꯠꯀꯤ ꯅꯨꯄꯤꯅ ꯌꯨꯝ ꯑꯗꯣ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗꯒ ꯆꯪꯂꯨꯕ ꯊꯣꯛꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯁꯩ ꯁꯛꯇꯨꯅ ꯍꯦꯛ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯥꯡꯅꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯂꯣꯏꯁꯤꯟꯕꯤꯅꯕ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯒꯗꯕ ꯒꯧꯇꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯧꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥꯃꯛꯇꯤ ꯅꯪꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯁꯍꯔꯗ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟꯅꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫